आकाशवाणी इम्फाल R.K. Gorani na pau pajari. South Asian Football Federation ne sinba under 19 championship ki hauji sanirba semi-final match ta Bharat na Maldives bu panjal ahum sinoda mangjil thari. Bharat ki panjal adu 13 suba minute ta thangjam deni na sanki aduga konmatoi suba minute na ododum na sanki. Hauji phawda Arunachal Pradesh Golden Jubilee Stadium da masing yamlaba miyamna akanba nong marakta match asi yengli match asi Bharat na Maldives bu yamna laksana sanari. Hauji ngaki mamangda Bharat ki Jay Prasana 63 suba minute panjal amasu sanki. Ngasi ani suba semi-final as da mai paklaba team aduga Bangladesh ka final da thengnagani. Bharat ki team da Manipur dagi Aibam Surat, Takhilamam Bhushan, Thoksom Malem Nganba, Brahmachari Mayum Sumit Sharma, Thangjam Roshan, Thangjam Deni, Ningthakhoksam Rishi, Ahong Sangmam Samson, Lairenjam Bharat amasung Jampha Mayum Rohena Singh Bayauri. Manipur ki Chief Secretary Prasan Kumar Nahairi Kungangi Lamda Sel Thungi Phimam Phagat Hanaba Honabada Rural Self Employment Training Institutions gi Thodang Yamna Sawi. Ngasi Imphal ke Secretary da pangthokiba Marphunthoi Suba State Level Bankers Committee gi mifamda wa ngangbada Chief Secretary Nahai Raija asike Sel Thungi Phimam Phagat Hanaba Honabada masana masabu thabak pijaba haibasi yamna maru oi. Rural Self Employment Training Institutions ni khananaba darka leiba mafam SBI amasung Punjab National Bank ta piragani mifam aduda Chief Secretary na Raija asike bank laitriba block sing da anoba bank branch sing hangdoktuna sarkana paikhaliba tongan ba yaipa tharong scheme singi kanaba meyamda mapung phani yahonabagi tangai phadaba wafam sing supanki. Hauji oiriba Raija asike phibam sel phibam sida yengla sel thungi phibam hena phagal hanaba en meng thamduna pangthokiba mifam aduda Bharat Sarkar ki Department of Financial Services ke Secretary Nagaraju Madirala SBI amasung Punjab National Bank ke Managing Director singsu video conference ki khuthangda saru yakhi. District Administration Kasing National Thas ki tara mapanda Operation Avias ke makhada pangthokadaba Civil Defense Mock Drill ga mari lainana jila thaki oiba coordination meeting amangasi jila adu Deputy Commissioner Rohit Anana Sabhabati oidana pangthokre. Thobal desu District Administration sinduna Operation Avias ke makhada Civil Defense Mock Drill am haying Thobal de leiba Sawyam Higher Secondary Ground da pangthokani haina Deputy Commissioner Hana Kamina Thorpat Cherwal mada hairi. Kangpokpi jila desu District Administration sinduna Mock Drill ama haying jila sida pangthokani. Kangpokpi Forest Division sinduna Blight Tragopan haina khangnaba lamlaki atang using makal asi yokhatnabagi pandamda nimit humni chatharakpa awareness program ama ngasi loisinkhre. Taromasi kaubru singi singkhongda khundariba miyamda using makal asi kannanribi matangda puna khangminanaba pangthokpani. Masi Chawangking Changobung Saituna sing mafam singda lairiba tongan ba khul 15 romda nimit humni subna pangthokhibani. All Manipur BDF Employees Welfare Association na makhoi honorarium hangat pa yauna atei phangpham thokpa sing pithok pinaba sarkar taksil lakli. Manipur Press Club tangasi pangthok pagi mifam amada association asgi president Sagol Sem Sanjit Nahai BDF personnel sing na hauji phangniba senpham asina imung manung pubuda asoba awaba mamayok nari masigi mathakta makhoi gi service ki matam hauji phawba sangdoktan laiba asina BDF singi punungda nungnang pa pohalle. Rising Environment and Climate Change Vibhag ke Cherol amana hairi None jila na ngasi Celsius degree 13.5 oiduna Raija sik oina khwaidigi sabat jila oikhi. Kaksing jila da Celsius degree 13.5 adu Imphal is jila na 13.5 yauna sakhi. Ukhrul jila na Celsius degree 13 oiduna khwaidigi ingba jila oikhi. International Monetary Fund IMF na Pakistan na sel thadabada munna wakal khanthabinaba Bharat na hairi. Gujarat ke Bhuj da leiba Air Force Station da Air Warrior sing da wangangbada ngaksel mitra Rajnath Singh na hai IMF na Pakistan thadriba senpham ayamba Pakistan manung da leiba terrorist sing gi thabak thorum sing da sijinei. Pakistan da sel thadaba haibasi terrorist sing sagotpaga chap mane handaki Operation Sindur da Air Force na laukiba thodang thagaladuna Sri Rajnath hai masina Bharat masa sing da saukthok saba phawhalle. Mantri na hai Pakistan da leiba terrorist sing camp sing Indian Air Force na thugai bida minute kontra hum de khakta maksangki.
भारत चथगिब ऑपरेशन अदुना टेररिज्म मायोक्ता अकनब पाउजेल अमा पीबग लोइनना लेबाक असिगी मिलिटरी के शक्ति मालेमदा उथोकप ngamle पाउ लोइजरे।